Sumai loi kup semnari ro. Chau sem jate. Han sing ni maya jauh tu si kemana tadi lah. Oh, I see. Kup na. Ja jau da bagi. Naha oina lagi da basing dudi. Moi na amuk ta sai da bi jot ki ba moi na mu sau roi dra. Moi gi keno moi gi level gi dis tau bi rakte han sing ita tau yi amun ba bar lau ba. Wakalgi haurak moi bana. Hello mayam puno ko han mada kurumjari ado mayam ngasidi day 30 ni akoi tatbon hoba numini aduna akoi imthong khudingi akoi ngamjaba haira tauna akoi siga di haroga puki de oi tawre puki de kumdaraga akoi legi de halama jindu katna akoi ngamjaba khara sum mayam tawne heba ado akoi bandra haibadi chak tawna chawna mi kauna tawbududi haibadi tawninga su zone leitradi tawde adugi mathau tama men maru poti magi tawbom du katpaduni dana ko aduna ngamjana tawbaduna tawre tawdabaduna tawre aduga akoi thungko ki oiba akoi siga janabi thum tawdaba jadaba magi tawum thokpado asum chahi gudingi tawri adu ngasidi myamda aina video semdagi nongbo adugi tarpon gi timing se thokri aba thokri adu ngasidi mata chare myamda ai akoi yumda tawjaba khara myamda share tawjarake adu ma thorang tawri hoji se nongala pata ngairi ba ado ai chak thungalame ado ai marak video se mate tang simoge aina intro gi lakpani ado ai hoji ucherage akoi mana kamai akoi yumda kamai tawri habado mayam ga manaba manadaba adu di ai khangre akoi oi badoi mayam da ucherage kai no do kai macam no madu puno makto siang thoding pundon lapoi awathabi lai nobab chu hamning loi hamja bro se Wa bana. Siang thoding. har na tarpon gi khram Mana lagi kai ko hata lagi. Mana lagi sini dana dengan ni singgo. Mana langgung ni. Nama pondon ni lagi tapon au bani ada tapon au bani sudah. Jadi ni kau dana. Singga kusara na kutina dana klienda kumaga. Alaman sudah jadi ni kat laga singga kat laga alaman sudah ni. ado moi pijadra di moi heng sawi ka haibado Karena awal kira pun terberada di panggil. Anjing nari pak. Anjing nari sehingga sekolah zaman lagi ada masih dalam berarti akan macamnya tapi ada info tinggi. hawramaga nuaiba oi nuaina hairam na ka hadi hai mo mayam su tare Wali dah hai.คนตาก็ข้างบนนี่ให้เป็นตรงให้ wei akoi ju chei gudingi akoi ngamjaba sida tawum thoban ni hom jedi sojana maki tawi hoji ayuk ki pung tare tae na video na mi khara hathu hoye chak su thong masiga wo sumai loi kup semnari ro chau sem jate Han sing ni maya jauh tu si kemana tadi lah. oh I see Kup na. ja jau da bagi naha oina lagi da basing dudi moi na amuk ta sai da bi jot ki ba moi na mu sau roi dra moi gi keno moi gi level gi dis tau bi rakte han sing ita tau yi amun ba bar lau ba poje ni thoi ya ba naha han nai na khai tok pi de ba si waro bom thok tra ba se Asa lau ni ek teki kan jauh. Ni ni. hoi da nungsi da na tra ko chahi amagi na ngamjaba yumda laiba hai ra ka ki da
ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝ ꯏꯁꯤꯡꯗ ꯃꯤ ꯃꯌꯥꯝ ꯇꯧꯅ ꯄꯨꯟꯅ ꯇꯕꯣꯟ ꯆꯥꯎꯅ ꯇꯧꯕꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯨꯝ ꯉꯝꯖꯩ ꯍꯥꯏꯅ ꯁꯣꯒꯤ ꯍꯥꯏꯇꯥꯔꯦꯕ ꯅꯠꯇ꯭ꯔꯥ ꯃꯦꯟ ꯃꯊꯧ ꯇꯥꯕ ꯊꯕꯛꯇꯨꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯕꯤꯕꯅꯤꯅ ꯍꯩ ꯃꯊꯧ ꯇꯥꯏ ꯍꯩꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯅꯣꯕꯥꯞ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯩꯊꯨꯝꯒꯨꯝꯕ ꯍꯩꯖꯤꯔꯥꯡꯒꯨꯝꯕꯁꯦ ꯅꯠꯇ꯭ꯔꯥ ꯀꯩꯒꯤꯅꯣꯗꯣ ꯃꯣꯏꯅ ꯍꯩꯁꯦ ꯌꯥꯝ ꯄꯥꯝꯃꯤꯔꯣ ꯂꯩꯇꯕꯅꯤꯅ ꯅꯣꯕꯥꯞ ꯑꯣꯏꯅ ꯇꯧꯔꯦ ꯍꯥꯏꯗꯤ ꯃꯣꯏ ꯍꯩ ꯄꯥꯝꯃꯤꯔꯕ ꯍꯩꯗꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯁꯤ ꯀꯩꯒꯤꯅꯣꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯦ ꯆꯥꯛ ꯀꯣꯟꯅ ꯂꯣꯏꯔꯒ ꯇꯨꯝꯅꯕꯒꯤ ꯑꯩꯈꯣꯏ ꯍꯩ ꯈꯛꯇꯪ ꯂꯦꯕꯨ ꯈꯛꯇꯪ ꯆꯤꯛꯄꯗꯣ ꯈꯪꯗꯦ ꯑꯗꯨ ꯋꯥꯔꯤꯗꯗꯤ ꯄꯥꯝꯃꯦ ꯍꯥꯏ ꯑꯁꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯋꯥꯔꯤ ꯂꯤꯕꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯣ ꯃꯣꯏꯅ ꯑꯗꯨꯏꯗꯤ ꯃꯦꯟ ꯄꯥꯝꯃꯤꯁꯦ ꯂꯦꯕꯨ ꯌꯥꯗ꯭ꯔꯣ ꯂꯣꯏ ꯀꯣꯛꯇꯣ ꯁꯤꯒ ꯀꯩꯅꯣꯒꯨꯝꯕꯅꯦꯕ ꯃꯣꯏꯅ ꯌꯥꯝ ꯄꯥꯝꯃꯤ ꯍꯩꯖꯤꯔꯥꯡꯁꯦ ꯅꯠꯇ꯭ꯔꯥ ꯍꯣꯏꯅꯦ ꯀꯔꯤꯅꯣ ꯃꯃꯤꯡ ꯑꯃ ꯍꯥꯏꯔꯤꯅꯦ ꯀꯥꯎ ꯍꯩꯖꯤꯔꯥꯡ ꯍꯩꯊꯨꯝ ꯁꯨꯝꯕꯁꯦ ꯃꯌꯥꯝ ꯎꯔꯦꯗꯅ ꯂꯩꯈꯤꯗꯕ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯁꯤꯁꯨ ꯗꯤꯃꯥꯟ ꯀꯜꯂꯤ ꯅꯠꯇ꯭ꯔꯥ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣꯁꯦ ꯃꯣꯏ ꯍꯩꯖꯤꯔꯥꯡ ꯍꯩꯊꯨꯝ ꯄꯥꯝꯃꯤ ꯍꯥꯏꯁꯦ ꯀꯗꯥꯏꯗꯒꯤ ꯍꯥꯏꯔꯛꯏꯅꯣ ꯃꯣꯏꯅ ꯋꯥꯔꯤꯗ ꯌꯥꯎꯔꯤꯅꯤꯅꯦ ꯋꯥꯔꯤ ꯂꯤꯕꯗ ꯍꯥꯏꯕꯗ ꯇꯥꯖꯔ ꯈꯪꯖꯔꯤꯅꯤ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯚꯤꯗꯤꯑꯣꯗꯤ ꯑꯣꯏꯗꯣꯏꯅꯤ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯑꯩꯈꯣꯏ ꯂꯩꯈꯤꯗꯕ ꯑꯍꯟꯁꯤꯡꯒꯤꯅꯦ ꯍꯥꯏꯅ ꯉꯝꯖꯕ ꯈꯔ ꯀꯠꯄꯁꯦ ꯅꯨꯡꯉꯥꯏꯕꯒꯤꯗꯤ ꯅꯠꯇꯦ ꯁꯨꯝ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯗꯨꯅ ꯑꯩ ꯆꯥꯛ ꯊꯣꯡꯉꯦꯕ ꯑꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯑꯩꯅ ꯑꯗꯨꯝ ꯃꯩ ꯃꯨꯠꯊꯠꯂꯝꯃꯒ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯝ ꯂꯧꯖꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ ꯁꯨꯝ ꯇꯔꯄꯣꯟꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯝ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯅꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯃꯇꯦꯛꯒ ꯚꯤꯗꯤꯑꯣꯁꯦ ꯂꯧꯖꯕꯅꯤ ꯍꯥꯏꯔꯣꯗꯅ ꯑꯇꯩꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯣ ꯁꯤꯗꯤ ꯊꯨꯝ ꯃꯣꯔꯣꯛꯀ ꯃꯦꯠꯄ ꯆꯥꯕꯩ ꯃꯑꯣꯡꯗꯅꯦꯕ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤꯕꯣ ꯅꯠꯇ꯭ꯔꯥ ꯍꯩꯊꯨꯝꯒ ꯂꯩꯖꯗꯕꯅꯤꯅ ꯍꯥꯟꯅ ꯄꯥꯜꯂꯝꯃꯤ ꯃꯤꯅꯦ ꯑꯩꯈꯣꯏꯗ ꯍꯩꯊꯨꯝ ꯍꯩꯖꯤꯔꯥꯡ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯍꯩ ꯁꯥꯊꯤꯅ ꯄꯥꯜꯂꯝꯃꯤ ꯍꯩꯊꯨꯝ ꯍꯩꯖꯤꯔꯥꯡ ꯍꯧꯖꯤꯛ ꯆꯝꯄ꯭ꯔꯥ ꯄꯥꯜꯂꯤ ꯅꯣꯕꯥꯞ ꯄꯥꯜꯂꯤ ꯑꯗꯣ ꯍꯩꯊꯨꯝ ꯍꯩꯖꯤꯔꯥꯡꯗꯤ ꯄꯨꯔꯥ ꯅꯥꯃꯣ ꯅꯤꯁꯥꯟ ꯂꯣꯏꯈ꯭ꯔꯦ ꯃꯨꯠꯈ꯭ꯔꯦ ꯍꯥꯎꯒꯗꯕ ꯄꯣꯠ ꯈꯛꯇꯅꯤ ꯑꯗꯨꯏꯁꯨ ꯅꯣꯕꯥꯞꯀꯗꯤ ꯍꯥꯎꯔꯣꯏꯗ꯭ꯔꯅꯦ ꯄꯨꯡꯗꯣꯟ ꯂꯩꯔꯦ ꯀꯩꯀꯩ ꯃꯆꯜꯅꯣ ꯍꯥꯏꯔꯣꯁꯦ ꯄꯨꯡꯗꯣꯟ ꯂꯩꯔꯦ ꯂꯐꯣꯏ ꯂꯩꯔꯦ ꯑꯋꯥꯊꯕꯤ ꯂꯩꯔꯦ ꯆꯨ ꯂꯩꯔꯦ ꯅꯣꯕꯥꯞ ꯂꯩꯔꯦ ꯂꯩ ꯂꯩꯔꯦ ꯆꯦꯡ ꯊꯣꯏꯗꯤꯡ ꯂꯩꯔꯦ ꯀ꯭ꯋꯥ ꯄꯥꯟꯅ ꯀ꯭ꯋꯥꯄꯥꯅ ꯋꯥꯠꯂꯤ ꯌꯨꯕꯤ ꯋꯥꯠꯂꯤ ꯌꯨꯕꯤ ꯋꯥꯠꯂꯤ ꯌꯨꯕꯤꯗꯨꯗꯤ ꯃꯣꯏ ꯀꯃꯥꯏꯅ ꯁꯥꯏꯅꯤ ꯌꯨꯕꯤꯁꯤ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯌꯨꯕꯤꯗꯨꯁꯨ ꯒ꯭ꯔꯦꯟ ꯇꯧꯊꯣꯛꯇꯣꯏꯖꯥꯠꯂꯥ ꯌꯨꯕꯤꯁꯤ ꯃꯆꯦ ꯉꯝꯖꯕ ꯑꯗꯨꯝ ꯍꯥꯞꯄꯨꯅꯦ ꯃꯣꯏ ꯅꯍꯥ ꯀꯥꯡꯕꯨꯅ ꯁꯥꯏꯔ ꯁꯨꯝ ꯄꯤꯕꯤꯖꯅꯤ ꯃꯣꯏꯗ ꯁꯨꯝ ꯐꯥꯒꯤ ꯇꯧꯔꯤꯃꯤꯗ ꯃꯌꯥꯝ ꯅꯣꯛꯅꯕ ꯁꯤꯒ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯃꯤ ꯁꯨꯃꯥꯏꯅ ꯇꯧ ꯉꯥꯡꯉꯤ ꯀꯥꯏꯅ ꯇꯧꯗꯤ ꯇꯧꯅꯩ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯀꯨꯝꯅ ꯅꯠꯇ꯭ꯔꯥ ꯀꯨꯛ ꯇꯧꯗꯣꯏꯅꯤꯅꯦ ꯄꯧꯅ ꯍꯥꯞꯅꯗꯦ ꯍꯣꯏꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯠꯆꯔꯤꯃꯤ ꯃꯣꯏꯅ ꯆꯥꯔꯤꯗꯣ ꯑꯩꯈꯣꯏꯅꯒꯁꯨ ꯎ ꯄꯣꯟꯇꯦꯕ ꯄꯣꯠꯇꯦ ꯆꯥꯏꯌꯦꯅ ꯑꯗꯨꯏ ꯃꯣꯃꯥꯀꯣꯔ ꯇꯧꯅ ꯄꯨꯈ꯭ꯔꯤꯗ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯄꯥꯅ ꯄꯨꯈ꯭ꯔꯤ ꯀꯨꯝꯅ ꯇꯧꯕꯁꯦ ꯑꯩ ꯎꯗꯤ ꯎꯔꯦ ꯑꯗꯨꯏꯁꯨ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯀꯔꯤ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯥ ꯄꯨꯈ꯭ꯔꯤ ꯀꯨꯝꯕꯕꯨꯗꯤ ꯎꯔꯦ ꯐꯔꯦ ꯃꯁꯤꯡ ꯁꯨꯔꯒ ꯋꯥꯔꯦ ꯈꯤꯇꯪꯒ ꯀꯧꯋꯦ ꯌꯥꯗ꯭ꯔꯦ ꯈꯤꯇꯪꯒ ꯍꯥꯞꯄꯨ ꯈꯤꯇꯪ ꯃꯇꯦꯛ ꯑꯃꯇꯪꯒ ꯍꯥꯞꯄꯨ ꯑꯩ ꯐꯤ ꯄꯨꯔꯛꯇ꯭ꯔꯕꯅꯦ ꯇꯩꯊꯣꯛꯅꯕ ꯐꯤ ꯌꯥꯝ ꯅꯨꯡꯁꯤꯉꯣ ꯑꯩꯗꯤ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒ ꯃꯅꯤꯄꯨꯔꯒꯁꯨ ꯃꯇꯝ ꯃꯥꯟꯅꯗꯦ ꯍꯥꯏꯅꯠꯇ꯭ꯔꯣ ꯌꯥꯝ ꯃꯆꯟꯁꯦ ꯈ꯭ꯋꯥꯡ ꯆꯝꯖꯔꯦ ꯍꯥꯏꯅ ꯑꯗꯨꯗꯤ ꯀ꯭ꯋꯥꯄꯥꯅ ꯉꯥꯏꯔꯦ ꯑꯩ ꯕꯖꯥꯔꯒ ꯉꯧꯔꯝꯗ꯭ꯔꯤ ꯃꯩ ꯃꯨꯊꯠꯂ ꯊꯝꯃꯦ ꯇꯤꯡꯊꯧꯒꯗꯣ ꯍꯥꯞꯇꯣꯏꯔꯣ ꯍꯥꯞꯇꯣꯏꯅꯤ ꯇꯤꯡꯊꯧꯁꯤꯅ ꯁꯨꯝ ꯀꯠꯂꯤꯔꯣ ꯀꯩꯅꯣ ꯇꯤꯡꯊꯧ ꯃꯇꯣꯟꯗ ꯄꯠꯄ ꯏꯁꯤꯡꯗꯣ ꯑꯗꯨ ꯆꯥꯏꯔꯣ ꯊꯛꯏ ꯌꯥꯏꯌꯦ ꯑꯣ ꯇꯤꯡꯊꯧꯁꯤꯗꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯅꯠꯇ꯭ꯔꯥ ꯇꯤꯡꯊꯧ ꯃꯇꯣꯟꯁꯤꯗꯤ ꯋꯥꯁꯤ ꯃꯁꯛ ꯍꯦꯟꯖꯟꯅꯗꯤ ꯐꯖꯕ ꯋꯥꯠꯂꯤ ꯃꯄꯨꯡꯗꯤ ꯐꯥꯔꯦ ꯂꯣꯏꯗꯣꯔꯦ ꯑꯩꯈꯣꯏ ꯄꯥ ꯂꯣꯏꯔꯕ ꯍꯥꯏꯔꯛꯑꯦ ꯃꯥ ꯈꯨꯔꯝꯃꯨꯔꯒꯦ ꯍꯥꯏꯅ ꯑꯗꯨ ꯈꯔ ꯀꯨꯞꯅ ꯁꯣꯏꯕꯤꯌꯨꯋꯦ ꯑꯗꯨꯝ ꯆꯞꯅ ꯆꯠꯈ꯭ꯔꯣ ꯌꯥꯝ ꯍꯥꯎꯅꯤꯌꯦ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯉꯝꯖꯕ ꯈꯔ ꯇꯧꯖꯕꯅꯤ
fare amani ka hapa lore คนละปัน Pana pana hapo ama asi dharma dugi chali dugi matumina babo imona ne ipuna la ka yusara ro jopo sama gol dharma chali ni to climax เราเลยคุณปานะ ประชาลูกป้ามาเลยก็เลยเบียดเป็น Wala laitia. Wala lupa ni jabile. apa alu to Atalo pare ne mule แล้วก็ปาราสิเดียนแล้วก็ zare ne Aping mami. Maya makoy pado kara pingal liya ba. Ano naman ang nga ito. Lana lawi gano. Ayam pingi na. Ayuk kay thawri mi mana. Lâu rồi chứ. Rồi đây xem em xin đi xem. Quay cái cáo rồi quay bùi hóng đi sao giờ chứ. Bao đâu cái hạt từ. กูรู้นะตัว แต่ถ้าเราเส้นจางแล้วนี่จางนี่ ไปรู้หรอมาคิดอะไรนะมาแกชูคิดตรงนั้นด้วยนะเสียมึงเสียพูดด้วยหรอไม่เอาคุณป้าพูดคิดอะไรนะมาแกดู Tuh, asin. Kasi no napakan na mga kanay lamay si tao. Jangan ujung ya mah. Dah haka zaman ni na saman ni na kuji lok thok rabo. Nhau telepon tahu dia apa? Telepon ada semai tu mana? Keralam kafe. Sumaina tau ya koi kita pon se mi to baga di mana ya mana di rakhang de koi turen da tau de koi pukhi da tau yi ising me ai da तो पीरी मीने मैं वही खड़ा लाभ न कापी वो वीडियो से कोई पा मनाक तक काप हो गए लाउरा दे तो पीरी मीने या नुशी ने उबद पुनिंग सिंगो asibaw tehing ni daw widar di mo shawrong widar ni jewna sang do kha naksala kapa diun lawro kan ya ni se kapim ya makoi si tarpon sumai tawi ai di chaung na khoi gi mayam kong na taw bu di khoi taw dra su yai ba du ding gamjaba na ngamme gamjada ba su gamjadre ada mioi leitawa mi sing du sumai tarpon tawi lore mayam khoi tarpon se matang si da video se numardi like share subscribe to sanjiramo adu mayam nai nam ga ujagi ba do khoi heira ngamjaba machan kya suba hai ba leite ngaminge khoi ngamjaba machan sing do khoi gi kup na soira ga khoi maman hai du ni mayam ju ta hauri du ni an sing do maya yaw da ba gi dum haine kup na soi wai ne do khoi ba na bukhi da kumaga noi khai ra ga lang pija re ising da lang da ga lai solar khurmaga adu do gi lemhoba sing do se
ꯑꯗꯣ ꯍꯟꯗꯛ ꯆꯍꯤꯒꯤ ꯄꯨꯡꯗꯣꯟ ꯄꯥꯟꯕꯅ ꯄꯨꯡꯗꯣꯟꯁꯨ ꯍꯟꯗꯛꯀꯤ ꯂꯣꯏꯔꯦ ꯁꯤꯅ ꯃꯃꯥꯅ ꯁꯥꯊꯤꯅꯁꯨ ꯍꯥꯎꯏꯌꯦ ꯌꯨꯕꯤꯁꯤꯅ ꯉꯔꯥꯡ ꯏꯃꯣꯆꯧꯅ ꯄꯤꯔꯝꯃꯤꯕ ꯏꯃꯣꯆꯧꯅ ꯑꯩꯈꯣꯏ ꯌꯨꯕꯤꯗꯣ ꯃꯣꯏꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯑꯃꯈꯛꯅ ꯊꯨꯒꯥꯏꯔꯒ ꯑꯩꯈꯣꯏ ꯌꯨꯝ 4-5 ꯂꯣꯏ ꯈꯔ ꯇꯧꯅ ꯖꯦꯟꯅꯔꯦ ꯂꯐꯣꯏ ꯑꯃ ꯖꯥꯎꯔꯦ ꯆꯨ ꯖꯥꯎꯔꯦ ꯃꯌꯥꯝ ꯑꯋꯥꯊꯕꯤꯁꯤꯗꯤ ꯑꯩ ꯆꯥꯔꯣꯏꯀꯣ ꯑꯇꯩꯁꯤꯗꯤ ꯑꯩ ꯁꯨꯝ ꯆꯥꯒꯦꯅ ꯄꯨꯔꯛꯄꯅꯤ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯇꯧꯅꯔꯝꯒꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯉꯝꯖꯕ ꯈꯔ ꯑꯇꯧꯕꯗꯣ ꯑꯩꯁꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯈ꯭ꯔꯦ ꯑꯩꯗꯤꯁꯦ ꯃꯌꯥꯝ ꯑꯁꯤꯁꯨ ꯂꯩꯌꯦꯕ ꯑꯁꯤꯒ ꯄꯨꯜꯂꯒ ꯂꯣꯏ ꯆꯥꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯃꯌꯥꯝꯁꯤ ꯐꯖꯕꯁꯦ ꯑꯩꯈꯣꯏ ꯆꯦꯅ ꯍꯟꯗꯛ ꯀꯩꯅꯣꯗ ꯒꯨꯍꯥꯇꯤꯗꯩꯅ ꯆꯠꯂꯨꯏꯌꯦꯕ ꯑꯩꯈꯣꯏ ꯆꯦꯁꯦ ꯑꯗꯨ ꯒꯨꯍꯥꯇꯤ ꯆꯠꯂꯨꯕꯗ ꯃꯥꯅ ꯒꯨꯍꯥꯇꯤ ꯆꯠꯂꯤꯉꯩꯗ ꯑꯩ ꯃꯣꯏꯗ ꯆꯠꯂꯒꯅꯦ ꯑꯩꯈꯣꯏ ꯃꯃꯥꯒꯩꯒ ꯆꯠꯂꯒ ꯆꯥꯛꯀ ꯊꯣꯡꯕꯤꯔꯨꯏꯑꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝ ꯑꯩ ꯍꯥꯞꯆꯔꯛꯀꯦꯀꯣ ꯑꯗꯣ ꯇꯔꯄꯣꯟ ꯉꯁꯤ ꯇꯔꯄꯣꯟ ꯅꯨꯃꯤꯠꯅ ꯇꯔꯄꯣꯟꯒꯤꯁꯦ ꯍꯥꯟꯅ ꯍꯥꯞꯆꯔꯛꯀꯦ ꯚꯤꯗꯤꯑꯣ ꯑꯃꯗꯣ ꯑꯦꯗꯤꯠ ꯇꯧꯗ꯭ꯔꯤꯑꯕ ꯃꯥꯅ ꯂꯩꯕꯤꯔꯕꯅꯦꯕ ꯑꯩꯈꯣꯏ ꯆꯦꯅ ꯑꯍꯥꯟꯕꯒꯤ ꯄꯣꯔꯝ ꯂꯩꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯆꯝꯅꯇꯤꯅ ꯅꯨꯡꯁꯤ ꯆꯟꯕꯤꯒ ꯂꯩꯇꯕꯗꯨꯒ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯕ꯭ꯔꯁꯨ ꯌꯦꯡꯉꯨ ꯃꯌꯥꯝ ꯐꯖꯕ꯭ꯔꯁꯨ ꯌꯦꯡꯉꯨ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯇꯉꯥꯏꯔꯒꯦ ꯕꯥꯏ ꯕꯥꯏ